Good morning. Hꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯦ. ꯉꯔꯥꯡꯗꯨ ꯄꯨꯡ 9 ꯇꯥꯔꯒ ꯍꯧꯒꯠꯂꯒ ꯑꯩ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗꯕꯅꯦꯕ ꯑꯗꯣ ꯇꯧꯒꯦ ꯈꯜꯂ ꯁꯨꯝ ꯂꯩꯕꯁꯦ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯒꯗꯤ ꯁꯨꯡꯇꯧ ꯇꯧꯔꯔꯣꯏꯕ. ꯑꯗꯨꯅ ꯑꯩ ꯉꯁꯤꯁꯨ ꯊꯦꯡꯉꯁꯨ ꯊꯦꯡꯅꯥꯅ ꯑꯦꯛꯁꯔꯁꯥꯏꯁ ꯃꯤꯅꯤꯠ 50 ꯀꯨꯟꯗꯪ ꯑꯣꯏꯔꯁꯨ ꯇꯧꯒꯦꯅ ꯂꯥꯛꯑꯦ. ꯑꯩꯒꯤ ꯋꯥꯛꯑꯥꯎꯠ ꯇꯧꯐꯝꯗ ꯍꯧꯔꯒꯦ. ꯑꯗꯨꯒ ꯏꯚꯤꯅꯤꯡꯗ ꯇꯧꯕꯗꯣ ꯇꯣꯛꯑꯅꯤ. ꯍꯥꯏꯕꯗꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯒꯦ. ꯃꯌꯥꯝꯁꯨ ꯕ꯭ꯔꯦꯛꯐꯥꯁ ꯑꯦꯟꯖꯣꯏ ꯇꯧꯔꯣ. ꯑꯗꯨꯒ ꯍꯣꯜ ꯗꯦ ꯑꯦꯟꯖꯣꯏ ꯇꯧꯕꯤꯔꯣ. Good luck. Workout tꯧꯕ ꯂꯣꯏꯔꯦ, ꯏꯔꯨꯖꯨ ꯂꯨꯊꯣꯛꯑꯦ. ꯑꯗꯣ ꯍꯝꯕ꯭ꯔꯪ ꯑꯩꯅ workout ꯑꯌꯨꯛꯇ ꯇꯧꯒꯦꯅ ꯈꯜꯂꯛꯏꯁꯦ ꯅꯨꯃꯤꯠ 2 ꯃꯃꯥꯡꯗꯩ ꯈꯜꯂꯛꯄꯅꯦꯕ. ꯐꯔꯁ ꯗꯦ ꯈꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯒꯤ next ꯗꯦꯗꯣ ꯑꯗꯨꯗꯤ ꯑꯩ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ. ꯑꯗꯣ ꯉꯁꯤ ꯇꯧꯔꯤꯁꯤꯁꯨ ꯅꯝꯐꯨꯗ ꯇꯧꯁꯟꯕꯅꯦꯕ. ꯑꯗꯨꯅ ꯅꯨꯡꯊꯤꯟꯗ ꯇꯧꯕꯗ ꯑꯩꯅ workout ꯇꯧꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯌꯨꯛꯇ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯗ꯭ꯔꯤꯕꯀꯣ. ꯕꯠ ꯋꯥꯈꯟꯁꯦ ꯍꯦꯛ ꯈꯜꯂꯛꯄꯒ ꯇꯛ ꯑꯩ ꯍꯌꯦꯡꯗꯤ ꯁꯤ ꯇꯧꯔꯒꯦ ꯍꯥꯏꯔꯒ ꯇꯛ ꯑꯣꯏꯕꯁꯦ ꯑꯩꯉꯣꯟꯗꯗꯤ ꯄꯥꯛꯅ ꯑꯣꯏꯒꯟꯗꯦꯕ. ꯑꯗꯣ ꯇꯞꯅ ꯑꯌꯨꯛꯁꯤꯗ ꯍꯦꯛ establish ꯇꯧꯔꯒꯗꯤꯀꯣ ꯑꯩꯒꯤ workout ꯇꯧꯕꯒꯤ ꯄꯤꯔꯤꯌꯗ ꯀꯩ ꯍꯥꯏꯅꯤ ꯔꯨꯇꯤꯟꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ. ꯉꯁꯤꯒꯤꯗꯤ ꯈꯪꯗꯦ. ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯖꯤꯛꯄꯨꯗꯤ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯕ. ꯑꯗꯣ ꯍꯣꯔꯦꯟ ꯑꯣꯐꯤꯁꯇ ꯎꯏꯕ꯭ꯔꯥ ꯋꯥꯔꯛꯁꯥꯏꯠꯇ ꯎꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗꯧ ꯃꯥꯜꯂꯦ. ꯑꯗꯣ ꯈꯪꯗꯦ. ꯑꯩ ꯍꯣꯔꯦꯟ ꯄꯥꯎ ꯂꯣꯏ ꯍꯥꯏꯔꯛꯀꯦ. ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯑꯣꯐꯤꯁ ꯆꯠꯅꯕ ꯇꯌꯥꯔꯤ ꯇꯧꯕꯤꯒꯦ. ꯂꯪꯊꯣꯛ ꯌꯦꯡꯁꯤꯌꯣ. ꯅꯪꯒꯤ ꯅꯠꯇꯦ. ꯁꯤ ꯉꯥꯁꯤ ꯌꯥꯝ ꯍꯩꯅꯨ ꯑꯣꯏꯔꯦ ꯃꯁꯤ. ꯁꯤꯒꯤ ꯂꯟꯁ ꯃꯥꯏꯔꯦꯟ ꯃꯅꯥ ꯊꯣꯡꯕ. ꯑꯩꯁꯨ ꯊꯠꯆꯜꯂꯨꯕꯩꯅꯤ ꯇꯧꯔꯤꯁꯨ. ꯁꯧ ꯌꯥꯝ ꯂꯥꯡꯉꯦꯕ. ꯐꯨꯗꯠꯅꯁꯦ ꯍꯥꯏꯕ꯭ꯔꯣ? ꯁꯤꯗꯤ ꯑꯣꯐꯤꯁ ꯆꯠꯂꯝꯗꯥꯏꯒꯤ ꯅꯣꯔꯃꯦꯜꯅꯤ. ꯑꯗꯣ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯅꯦ ꯀꯃꯦꯟ ꯐꯖꯕ ꯈꯔ ꯂꯥꯛꯑꯦꯕꯀꯣ. ꯑꯩ ꯄꯥꯊꯣꯔꯛꯀꯦꯕ. ꯁꯤꯅ ꯁꯨꯅꯤ ꯃꯨꯇꯨꯝꯅ ꯍꯥꯏꯔꯛꯄꯅꯦꯕ. ꯋꯥꯔꯛꯑꯥꯎꯠ ꯕꯦꯁ ꯇꯥꯏꯃꯤꯡꯗꯤ ꯑꯌꯨꯛꯇꯅꯤ. ꯑꯗꯨꯒ ꯋꯥꯔꯛꯑꯥꯎꯠ ꯇꯧꯔꯒꯗꯤ ꯍꯦꯜꯗꯤ ꯗꯥꯏꯠꯀ ꯂꯣꯏꯅꯅ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯕꯦꯠ ꯆꯪꯕꯁꯦ ꯇꯨꯝꯕꯁꯦ ꯍꯣꯠꯅꯕꯁꯦ ꯏꯁ ꯗ ꯕꯦꯁ ꯑꯣꯏꯒꯅꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ. ꯑꯩꯁꯨ ꯁꯤꯁꯦ ꯌꯥꯅꯤꯡꯉꯦ. ꯑꯗꯨꯒ ꯌꯥꯅꯤꯡꯕ ꯑꯃꯒꯁꯨ ꯌꯥꯎꯔꯛꯑꯦ ꯀꯃꯦꯟ ꯀꯣ. ꯁꯤꯅ ꯐꯦꯠ ꯉꯥꯡꯉꯣꯝꯗꯒꯤꯀꯣ ꯇꯨꯝꯕꯒꯤ ꯃꯇꯥꯡꯁꯦ ꯈꯔ ꯗꯤꯕꯦꯇꯦꯕꯜ ꯑꯣꯏꯗ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ. ꯖꯦꯅꯔꯦꯜ ꯑꯣꯏꯅ 7-8 hours ꯇꯨꯝꯃꯒꯁꯨ ꯃꯤꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯀꯣ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯌꯥꯝꯈꯠꯂꯛꯄꯗꯒꯤ 7-8 ꯇꯨꯝꯕ ꯉꯝꯒꯟꯗꯦ. ꯑꯗꯨꯒ ꯃꯤ ꯈꯔꯗꯤ 5-6 hours ꯇꯨꯝꯃꯒ ꯑꯗꯨꯝ ꯏꯅꯐ ꯑꯣꯏ. ꯁꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ. ꯃꯤꯒꯤꯅꯦꯅ ꯁꯤꯁꯨ ꯑꯩ ꯑꯗꯨꯝ ꯌꯥꯅꯤꯡꯉꯦ. ꯀꯩꯁꯨꯝ ꯌꯥꯅꯤꯡꯗꯕ ꯂꯩꯇꯦ. ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯄꯨꯡ 4 ꯈꯛ ꯇꯨꯝꯃꯒ ꯑꯗꯨꯝ ꯊꯕꯛ ꯆꯠꯄ ꯃꯤꯁꯨ ꯂꯩꯌꯦꯕꯀோ. ꯑꯗꯣ ꯂꯣꯡ ꯇꯔꯝꯗ ꯄꯨꯡ 4 ꯑꯗꯨꯝ ꯇꯨꯝꯃꯒ ꯊꯕꯛꯆꯠꯂꯒꯗꯤꯀꯣ ꯃꯥ ꯍꯛꯆꯥꯡ ꯁꯣꯛꯀꯅꯤ ꯑꯩ ꯋꯥꯈꯟꯗ. ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯃꯌꯥꯒꯤ ꯄꯨꯡ 4 ꯈꯛ ꯇꯨꯝꯕ ꯑꯗꯩꯗꯤ ꯄꯨꯡ 3-4 ꯇꯨꯝꯃꯒ ꯑꯗꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄ ꯑꯗꯨꯗꯤ ꯔꯦꯠꯈꯔ ꯈꯛꯇꯪꯒꯤꯅꯤꯗꯅꯀோ. ꯑꯗꯨꯝꯕꯗꯤ ꯀꯩꯁꯨ ꯀꯥꯏꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯦ. ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯦꯅ ꯈꯜꯂꯤꯁꯤꯗꯤ ꯂꯣꯡ ꯇꯔꯝꯅꯦꯕ. ꯑꯩ ꯍꯌꯦꯡꯋꯥꯏꯕꯨꯛ ꯐꯣꯂꯣ ꯇꯧꯕ ꯌꯥꯅꯕ ꯑꯗꯨꯒꯤ ꯃꯈꯜꯒꯤ ꯔꯨꯇꯤꯟꯗꯨꯅꯦꯕ ꯑꯩꯅ ꯁꯦꯝꯅꯕ ꯍꯣꯠꯅꯩꯁꯦ. ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯄꯨꯡ 12ꯗ ꯇꯨꯝꯃꯒ ꯄꯨꯡ 4ꯗ ꯍꯧꯒꯠ ꯇꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩ ꯍꯧꯖꯤꯛꯇꯒꯤ ꯇꯧꯔ ꯆꯠꯈꯤ ꯇꯥꯔꯗꯤꯀꯣ ꯑꯩ ꯁꯨꯝ ꯍꯛꯆꯥꯡꯗ ꯁꯣꯏꯔꯛꯀꯗ꯭ꯔꯥꯅ ꯈꯟꯕꯩꯅꯦꯕ. ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯩ ꯋꯥꯔꯛꯑꯥꯎꯠ ꯔꯤꯒꯨꯂꯔ ꯋꯥꯔꯛꯑꯥꯎꯠꯁꯨ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤꯅꯀꯣ. ꯋꯥꯔꯛꯑꯥꯎꯠ ꯇꯧꯔꯒꯗꯤ ꯇꯨꯝꯕ ꯄ꯭ꯔꯣꯄꯔ ꯇꯨꯝꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯌꯦꯕ. ꯍꯧꯖꯤꯛꯀꯤ ꯀꯃꯦꯟ ꯑꯅꯤꯗꯣ ꯌꯥꯝ ꯌꯥꯅꯤꯡꯉꯦ. ꯑꯗꯨꯒ ꯌꯥꯅꯤꯡꯗꯕ ꯀꯃꯦꯟ ꯑꯃꯁꯨ ꯌꯥꯎꯋꯦ. ꯑꯗꯨꯅ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ ꯃꯣꯏꯗꯤ ꯄꯨꯡ 3-4ꯗ ꯍꯧꯒꯠꯂꯦ ꯁꯤꯅꯦꯕ. 3-4ꯗ ꯍꯧꯒꯠꯂꯒ ꯊꯕꯛ ꯑꯗꯨꯝ ꯇꯧꯋꯦ ꯁꯤꯅꯦꯕ. ꯑꯗꯣ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯃꯒ ꯄꯨꯡ 3-4ꯗ ꯍꯧꯒꯠꯂꯤꯅꯣꯗꯤ ꯍꯥꯏꯕꯤꯔꯝꯗ꯭ꯔꯦꯕ ꯑꯗꯨꯗꯀꯣ. ꯄꯨꯡꯗꯨꯝꯇꯪꯒ ꯍꯥꯏꯔꯝꯃꯗꯤ ꯄꯨꯡ 10ꯗ ꯇꯨꯝꯃꯒ ꯄꯨꯡ 3-4ꯗ hꯧꯒꯠꯄ, ꯄꯨꯡ 7ꯗ ꯇꯨꯝꯃ 3-4 hꯧꯒꯠꯄ ꯑꯗꯨꯗꯤ ꯑꯗꯨꯝ ꯏꯅꯐ ꯑꯣꯏꯌꯦꯕꯀꯣ. ꯄꯨꯡ 12ꯗ ꯇꯨꯝꯃꯒ 3-4ꯗ ꯍꯧꯒꯠꯂꯒ ꯊꯕꯛ ꯇꯧꯔꯒ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄꯗ ꯊꯕꯛ ꯇꯧꯔꯒ ꯅꯨꯡꯊꯤꯟꯁꯨ ꯇꯨꯝꯗꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯗꯤ ꯀꯝꯄꯜꯁꯔꯤ ꯍꯛꯆꯥꯡꯗꯣ ꯁꯣꯛꯑꯅꯦꯕ. ꯑꯗꯨꯅ ꯈꯦꯠꯅꯩꯌꯦꯕꯀꯣ. ꯑꯗꯣ ꯊꯦꯡꯛ ꯌꯨ ꯀꯃꯦꯟ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯑꯩꯉꯣꯟꯗꯁꯨ ꯑꯥꯏꯗꯤꯌꯥ ꯑꯣꯏꯕ ꯑꯩꯅꯁꯨ ꯁꯦꯝꯗꯣꯛꯄ ꯌꯥꯕ ꯃꯈꯜꯒꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤ. ꯇꯨꯝꯈ꯭ꯔꯕ ꯁꯤꯕꯨ? ꯇꯨꯝꯈ꯭ꯔꯦꯗ. ꯑꯩ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ. ꯃꯥ ꯇꯨꯝꯈ꯭ꯔꯦ. ꯑꯩ ꯑꯣꯐꯤꯁ ꯆꯠꯅꯕ ꯇꯧꯔ ꯂꯣꯏꯁꯟꯈꯤꯒꯦ. ꯈꯣꯡꯒ꯭ꯔꯥꯎꯗꯤ ꯁꯦꯠ ꯂꯣꯏꯔꯝꯅꯦꯕ ꯑꯩ. ꯃꯥ ꯄꯥꯝꯕꯤꯌꯨ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯥꯏ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦꯅ ꯑꯩꯅ. ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯒꯠꯂꯦꯕ ꯃꯥꯁꯦ. ꯑꯩ ꯍꯧꯒꯠꯂꯛꯑꯅꯦꯕ. ꯁꯤꯒ ꯇꯨꯝꯁꯤ ꯌꯥꯔꯣꯏꯅ ꯐꯦꯟ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯇꯦ, ꯃꯩꯁꯨ ꯂꯥꯛꯇꯦ. ꯂꯩꯍꯧꯔꯕ ꯃꯃꯥꯒ ꯇꯨꯝꯍꯧꯔꯦꯕ ꯑꯃ. ꯑꯗꯣ ꯃꯤꯠ ꯍꯥꯀꯠꯆꯕ ꯑꯩꯅ ꯉꯔꯥꯡ ꯍꯤꯗꯥꯛ ꯂꯩꯒꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯂꯩꯔꯛꯇ꯭ꯔꯦ ꯍꯥꯏꯕ. ꯀꯥꯎꯔꯦꯕ. ꯏꯃꯥꯟꯅꯕꯒꯤ ꯗꯨꯀꯥꯟꯗ ꯆꯪꯉꯒ ꯀꯩꯅꯣ ꯕꯂꯞ ꯈꯔ ꯂꯩ ꯑꯃ ꯈꯔ ꯂꯩ ꯇꯧꯔ ꯂꯩꯉꯩꯗꯀꯣ ꯑꯗꯨꯝ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯩꯁꯦ. ꯑꯁꯤ ꯂꯩꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ. ꯄꯨꯔꯥ ꯍꯦꯛ ꯃꯥꯏ ꯇꯥꯕꯒꯀꯣ ꯑꯗꯨꯝ ꯍꯥꯀꯠꯆꯕꯤꯅꯦꯕ. ꯉꯔꯥꯡꯗꯤ ꯑꯍꯤꯡ ꯇꯨꯝꯕꯒ ꯌꯥꯗꯦ ꯍꯥꯏꯕ. ꯍꯥꯀꯠꯆꯕꯅꯤꯅ ꯑꯗꯨꯝ ꯑꯍꯤꯡꯗꯣ ꯍꯣꯠꯂ ꯂꯩꯔꯦꯕ. ꯌꯥꯗ꯭ꯔꯦ.
ngasi dei workout to bo hori soi ba khang de ngasi di worksite ta zu worksite ma phama ni hum si ba adu chat toi ne ba ye adu thabak le ba office ta dum pham ba numit ta ho di ka pa tong ne ba adu bo sasi kamai to gi yung na ji ma'am once again comment nungai ba thabirak pai ma'am thank you so much matung da dum comment to biro au aina season of posting je description da dum hapane ba ko ma'am na hangako description dam tang changaga check out to bio hapam do word ga di dum ai comment som thak pa comment da dum hapsar ke thank you ma'am ji ning jangi ai jam ta lai ho simida si ong lam siring bio ono pekka finally low re Sai mà không xí mà qua thì cái khám rất ngoài kiểu anh đúng anyhow it just sort of calm ấy that's yung office xí thì anh nó bút last thôi cái năm này rồi halas yung lagi to hey worksite to sa amin eh ko tabak to yung dyan ba lôi ra gì sige di lôi suti thare kasi pung kya thare mà hey gari gì cái gì nó ngalem đấy chứ pung mga makai ta đấy yung yêu rồi đi pung taruk kuma ta này traffic jam yam duga hai ko Kanchipur dagi sa tuini na yung dating na taruk ta do male hai ne yung yêu da adum pung taruk ta mom me ji na ra ji de atum mo ko laga le ramme pa thing na halak pran si da la hobi le la hobi sta si la hobi papa mandira pom thua lôi rồi nè pom cái đó thì hành thòng gì có papa thòng gì cái lo pom cái lo pom sao thôi vì nó cái sinh là gì ai according to plan là vậy này vậy đi co nung đang cái xác thùng bậc phật quả này người ta có câu tục thua cả look at this ada bu bem na biryani to gram me macam gì wow hoi hapo next itu tahu apa ni hapo hoi wow si anh to le na ho mai nên học đúng mà lại mà xem chiều này thank you thì nó cái nào raita hay đây nè ok anh dùng một sao em lấy rồi thì mà không phục thần đâu anh ông rất thầm rồi ai rek từ lối thang cả là thầm xong cái rek từ xin thì làm lucky ở video đấy ngang em protective oi cái xin là lucky ở đây nó tàu ghé nó tàu đấy bỏ cọ đây cho tàu đấy đang đi sang thùng ghé nè thì một cái khăn là về nè về hà ni họ cái lối bí lên mẹ nè xin thì em relax về thùng ghé đấy mà hoi cái hay là cái mai bữa hay bữa cái đàn nên họ ghé rồi mai đi process năm hậu đầm thì nó khăn rồi. Yes, come on, this is happy birthday tare khogi. Happy birthday tare tu. Thank you. Sa thara ge khoji hawi hok te hera ge. Masu di am phasi ha mai. Katan chu phare ma. Ni ngai ong tau re katan chu pharaga. Chị một gì?喂, ôi chính khánh anh bị giam kỳ. Puning wanida, em nung sing na puning wanida. Ama, chicken kasi mais na masuk pa sa mais na masuha pag ini ay na masuha powder yung han gitu. Sisi masuk ang pasare, sari nga si haura na. Ani, kasi kasi sanggo pambaing na nagato yung pasay, yung haura ni mais. Matum diyan sari yung ipis. Hậu mà đúng ngâu với cái nó lôi hấp tiền gì ngâu cần đậm xong rồi phần bắt cái gặp nó hấp mà hậu được khác nhau đều không có hậu để nên thông thạo của cái gạo làm vậy
Làm hào đó. Yang masih di video mình đang lên lagi. Ai juga masih di papa yang juga nak buat napa. Thank you ma'am, lo yang berbagi. Bye bye.